Ahan badamar oiba pau. Chief Minister N. Brena Kwakta da Chatuna Lanzalakpa Singi Yum Sana Bamafam Yang Sinkre, Chingkong Chingya da Sazilakliba Militant Singi Camp Sing Lautok na Batabo Paikalagani Hana Fong Dokre. Gwaltabi da Kunja Volunteer Singa Cookie Militant Singa Kapna Kre, Cookie Militant Ama Siram Lagani Thazanari. Prime Minister Narendra Modi na USA da leading aida Washington DC ki Washington Monument mamangda Manipuri Meitei Singna Manipur da tangdu leita ba hanjil hanbiyo Manipur kanbiyo haina bakami from kre. North East Window TV na sandok sari ba numidangi pau miyeng tabiriba singbu Jan Maibam na krumjari hauzik pau sandok na pizari. Chief Minister N. Biren ngasi Vishnupur District Manung Chanba Kwakta da Chatuna Chorchanpur dagi Lanjalakpa Miyoi Chakayagi Yum Sana Bamafam Yang Sinkre. Chief Minister gi Khongchat Aduda Works Amadi Yas Minister Gomidas Konthausam Moirang AC gi MLAT at Santi Chief Secretary Vinit Joshi Amadi Atay Makok Thongba Official Kayasu Loinaki. Chief Minister Biren na Pangmi Singh da Haiki Ahanbagi Oina Yum Chamanga Sana Bathorang Tauri Singkong Chingya da Sazilakliba Kuki Militant Singi Camp Sing Lautok na Bathabak Paikalagani Haina Chief Minister na Fongdoki Kwakta da Moirang Turel gi matakta saba uku ama handakta Scorpio gari ama da hapaga purakpa bom pokai handuna amang ata thokhan kiba thodok Chief Minister na condemn tawki lorena maduda angang yauna sokiba miyoi singi mafamda nuai daba Fongdoki Laibuk thibani aduga strongest time da condemn tawi karino sidagi phangdori se kanana kari uningino sigi kalor masa sima bom pumaga kari uningi noido ai nungai ti angang ama pide pangal angang ama ani hum sopo so nungai te noigi awab share tawri aduga koi madugi video recording kari loina yamba koi phange aduga gari du gimapu koi almost koi identified ka ugdore wi tawrani aduga karai degi kamai tor ko tawgune do yam thuna koi official press statement ama thorka ni manga le bel sima punjere ko alu ko tuma boy tawrate si akoy na tu tawai sa keno school policy hingum seba aduna koi ahing tum de koi kan honari akoy manipur si da loide torbung si da akoy manipur si san akoy manipur aduna madugi poto koi na taw ko mena tawri koi na sinari aduna no koi bakhat kan mari lain de na dam koi mayam punama laide do hujikta ai si da lapte ngai da advisor ne Chief Secretary ne DG ne SP mayam OC mayam yar kana meeting to masu yaro Ngasi Imphal East District amadi Kangpopi District ani gi lona ba yangang pokpi manak Gwaltabi da Cookie Militant Singa Kunak Ngak Naba Labor Volunteer Singa kan mamong dunong wake up na kre Tawdok aduda Kunja Volunteer Singi Maikeda Asokapan amata yaukide adubo Cookie Militant Singi Maikeda di asiba ama yaram lagani haina mafam adawai dagi fangba pau aman hairi ngasi ayuk ngai hak kapna raga lebluraba matung numit chungba adawai dagi amuk makha chathaki hari kapna ba adu nungthil fawa chathaki Cookie Militant Singa Kunja Volunteer Singa position launa duna aroibi ama yengnarage matagum kapna ringai charakta yangang popida Post Labor Security Force Singi Maikedi Kunja Volunteer Singda Handok Naba Kangalakpadagi Kapnaba Lepki Haba Pau Asina Makatari. India ge Prime Minister Narendra Modi na US da chatpa khongsat manung ngarang leibak to da leiba Manipuri Meitei Singna Washington DC da Washington Monument mamangda wakan mifam ama famduna Manipur da thokliba irang asi atuba matamda loshinduna ing tapa tangdu leita ba phim hanjil hanbiu Manipur kanbiu Meitei kanbiu haiba pausal galonina US amadi malengi miyangi pungning chingshin kre Washington DC da famki ba wakan mifam adu Association of Meiteis in the Americas Amana Sanduna Hauzik Manipur da Thokliba Kangluf ki Irang Asibu Yaning da Bafong Doctina Amadi Irang Asina Maram Oirga Manipurgi Miam na Mayuk Narib Awab Kayada Saru Yari Haina Kanghanduna Ing Taba Maongda Pangtokibani US Tagi Amagi Organizing Committee na Tharak Pachirol Amada Wakat Mifamadu da Illinois, Ohio, North Carolina, Connecticut, Massachusetts, Nachingba, Leivak to Kimafam Kayada Leba Angang Tara Rom Yauna, Maite Humfodara, Henbana Pung Mari, the Gitarani Fob Gilambi. Wana gari thauduna wakan mifam adu yaudaba yadi amadi Maitei singi amata oiba lezel uttaba yadi hajuna laknaki hari miyoi kaya amana California
Texas amadi Florida dagi flight tongduna wakan mifam aduda saruyan balangnaki loinna Bangladesh ki citizen oiba meitei taruksu Manipur da tangdu leita ba hanjil hallu haiba pauzelbu Saugaluduna saruk yaba laki haina cherol asina makatari Bangladesh ki meitei amana haiba wafam Makoi Bangladesh tagi oirabaso thamoidi Manipur gini cherol asida palle wakan mifam aduda saruk yakiba singna ho ima Manipur nangumbi leite ima Proud Mayday, Proud Indian, peace is possible, strongly condemn the violence, Haibana Chingba slogan, Iba placard Kaya Paiki. Thauram Aduda Sarugyakiba Dr. Rasri Kaisamna Haiki. Hauzik Manipur da Tok Liba Irang Asi Malim Pumbada Kanganingi, Manipur da Tangdu Leitaba Hansil Hanaba Honabada USK, India gi Amadi Malangi Mipung Kudingna, Mating Pangbiu, Tok Liba Mihat Mipun Singh, Nomay Kapna Babum Namak Lephanba Pami Haina Dr. Rasri Namakataki. Today we are gathered here from all over across America. We are strong, 70 plus people gathered here today requesting to our Prime Minister Narendra Modi ji to accelerate peace. When we request for peace, it's for everyone in Manipur, India. European Manipuri Association Imagi Mute Singna Jun Taramari da London da United Kingdom gi Indian High Commissioner Oina Ladiba Bikram K. Doraiswamy ga Unaduna Hauzik Manipur da Ladiba Kangluf ki Irang Asina Thokaliba Humanitarian Crisis Asil Loshin Hanba Kudaki Oiba Meeting Sangbinaba Haizaduna Memorandum Ama Pisinkre Commissioner Bikram K. Doraiswamy ga Unabada Imagi Chairman Sawal Sembiramani Amadi Member Dr. Elangbam Viswajit Sarugyaki High Commissioner na Memorandum Adu Parabamatung Amadi Imagi Mihut Singna Piba Paudam Taraba Matunda Manipur gi Yamna Luba Che Naba Isu Singh Khangzin Baga Loinena Indian government na Manipur da Peace Hanjil Hanaba Yamna Kana Honari Haina Thazba Piraki Magna UK da Ladiba Manipur gi Tongan ba community Singi Mio Singi Apunba Mifam Ama Fam Naba Wafam Haudoraki Madu Imagi Maikedi Afaba suggestion Mifam Ama Sin Naba Honabada Mating Pangani Hiram Ki Hari Indian High Commissioner da Pisin Kiba Memorandum Aduda United Nation ki Charter da Yauriba responsibility to protect R2P Manipur da Ladiba Fibam Asida Panba Matau Tari Haina Panki. Manipur Police Amadi Central Paramilitary Force ki Apunba Team Singna Ching Amadi Tampaki Tainaba Yamna Twin and Nomai Kapnabaki Kudong Tiningai Oiba Mafam Singda Thi Humba Chatabagi Tavak Sing Leptana Chatari. Manipur Police ki Central Control Room gi in charge the press Thadropa Cherol Amanahai Ngarang Vishnupur District Police Amadi 10 Battalion BSF ki apunba team amana Vishnupur District Torbung Mamang Leikai da thi humbagi thavak chathaki 37 AR amadi Kaksing Police ki apunba team amana Zaweng Timunom Zang Sugnu Travel amasung Serok Part 3 da thi humba chathaki ngasi team asimakna Sokom Nazareth amadi Lonpi Khunau da search operation chathaki atopa combined team amana Serok Part 2 amasung Serok Makhalaikai da thi humba amasung road patrolling chathaki hari marak sida hauzik fawda makhal kayagi nomai lising amaka sumna mari fudaram manga nomai maru lising tara humdoi chatrat sumna ani amadi makhal kayagi bomb chani yangkai recover tawba ngamle haina police ki cherol asina hari Amarom dangasi Imphal da Fongba Pausi amada ngarang Kangpopi District ki Volzang da Thokiba Kapnaba ki Thaudokta Kuki Militan Mari Sire Haina Fongla ki Bapau Adu District Police ki SP da Thigat Hanbada Asigumba Misimina amada Thokiba Leite Haina Police ki Cherol Asina Sengdorakli Togliba Irang Asi Loshinbagi Matang da Wafam Ama Fabat Thanamdana India ki Prime Minister Narendra Modi na US Chatpagi Maram Karino Haina Forum for Restoration of Peace na Hanglakli Wafam Asing Asi Manipur Press Club ta Pangtupa Paumi Singa Unabagi Thoram Amada Forum for Restoration of Peace ki convener Asang Kasarna Fongdoki Bani Magna Hai Manipur da Togliba Irang Asi Tha Ani Helaba Fawa India ki Prime Minister Narendra Modi na Luchingba Lenga Asinang Asi Fawa Tumina Lesinbagi Thawang Asimak Manipur da Ladiba Political Party Kudingmak na Delhi da Chatuna Wakatpagi Mahuta Makoigi Matakta Achoba Para Amat Tambibagi Matam Oire Haina Fongdoki Loine na Haukiba Manipurgi election kaya da Lakiba political party Singiluchingba Singa Si Manipurna Awaba Tarba Matam Asida Karigumba Wafam Amata Fongdorak Triba Asim Matam adu da law khonglamba sing kadai da chatkrabagi haina su hangki masi India gi manung da thokpa irang nei masibu laksin naba honabada India government na lawgadaba thodang kaya lawraktaba asi karigino Manipur asi India gi map ki manung chandrabara amadi India gi saruk aman natrabara haina su asang kasarna hangki election mamangda campaign ki tamakta BJP ki masingna awaba chekhang khangda kaptana lawn leiri buse masi Narendra Modi na yengal leiri buse Manipur ki chief minister ki hauraga MLA makhai gari tawraga leiri ge sumai
insult tawraga ha kaya chahi kaya sanagadabano akhoi ki mi loina sibase ngairibra haibase thamjari nahaki MLA duna lubra manipur state mangbana lubra haibase akhoi MLA singil thamjaninge aduna hoji lengak ngapiriba manipur ki state government se leitabaga chamane na power krisu leitarmanena topiro kutanta topiro haibase akhoi thamjari akhoi ki MLA singju somanganu noi somnale praja sing khadaba mahuta chena mahuta akhoi patana meeting tawminaraga manipur se India na treat tawribase masidi heman kre hemalonda akhoi punsalaga akhoi future ki tamak manipur ki khakta oiba plan nama tawrase haibase mayam na thamjari Manipur da thokliba irang asigi warashin puraki harabadi suda leriba kuki militant sing hana mafam chana thadoko haina Universal Mothers Organization UMO na haikre wafma sing asi kadangban community hall da paumi singauna ba amada UMO na fongdokibani kadangban apunban nupi lufki secretary elangbam santi leimana hai hauzik kangpopida national highway tingbagi thabak chathariba si athuba matamda lengak na yana ba ama puraktuna handokna ba honadrabadi mama kaya tholaktuna national highway hangdokpagi thabak chatharagani loinana thokliba irang asigi khudong chaba loduna government employees singna transfer tawbagi order loba tawbiganu haina so fongdoki kuki militant singbu machi amada hoizinduna thambana irang asigi warashin purak pangamloi makoida thaliba su lawthoklaba kanda irang asi nemthaba ngamgani haiki mahakna hai singkhong singya da leiba meitai khun singda khulai matik chana paiba kuki militant singna nongmai bomna chingba kaya kapsinduna landarapagi thabak asi khudakda lephangadabani singya nakna taba khun sing ngakpada hingtumdaba masing yamle haina so fongdoki kangpopida highway tingliba asi lengangna khudakta handokpiu karigumba lambi tingliba asi hangdokpidaba taragadi akhoi mama obi mayang ponsimdaraga lambi asi hangtoknaba akhoi kona jagani manipur da santi thuna puraksi haiba taragadi akhoi gi su group sing asi mafam sana thambiko manipur lengangna lahum thokpa thodang adusu lobiu ngasi thama khai ani farak adroba sida manipur lengangna ngasi phawbada karimata wahai amata haidana sum yengana tumina lesion basida singkhong singa da lejari ba akhoi gi thamoi da suki mati waroba ngai to poksai maramdi akhoi ngasi phawbada leiriba si thama khai phawbasi singkhong singa da leiriba akhoi di ahing tumakta wasi asuki mati kuire aduna athu matamda lengangna warashin porna su khona biu akhoi na tokjariba dimana si India government na akhoi warashin porkadabani akhoi masen hatung laraga warashin porkadaban nate aduna India government na athu matamda meng sangbiu kuki sing masi amadu hoijilaga warashin porpa haibadudi pedongdu oithokloi masidi kuki sing da separate invitation piboina akhoi thokani khudong thiba taraba micham miyamna sangsafam loduna leriba kaibi da hangba relief camp ta leriba miyoi singna nomada sangraba yadraba chana thaknabagi polam sing singjame makha naurem lekai de leiba naurem basanta kumar gi imungi manungi miyoi singna mating pangre relief camp asida thokiba irang asina maram ojina masagi mayum makai maina tumna thadok pikraba miyoi punasani kuntra rom lady irang asibo lengak na warashin ama puraktuna mahusagi film da hanjilakpa ngairi ngasi nongpok inkol pioneer club na sanduna maite ngawbigani Manipur Press Club Impal da paumi singawna bagi tharam ama pangtokre tharam aduga mari lenena nongpok inkol pioneer club secretary mayang lambam samananda maite na hai haukiba me ahum dagi hauduna thokliba irang asina maram oijuna new lambulen ki area da lediba miyam aduki matik awaba oire mafam ase kanglop makhal suna taba mafam amani mafam asida ngak senliba security force singna Fawa yumay thana ba honarabagi thodo kaya thokiba leirabani haina so haiki loinena irang asina mapan thokpa yadana kham thengna wanaraba matam asida sendoi khomba marup toba matam khara athingba thamle haina so fongdoki tang trang wadena hojbawni mini pani mapani je consecutively no mata interval amta piraga curfew je lep ki bam delay teba pung kun bari mini pani curfew thamba je karma phamna chana giba lan bawda lep nari marakta da sumba awaba leire sita natana RAF na dukan ma mai thaina tobudo madus ko yajining de sanyon ba dukan thage manipur lei basui tharo dana dukan amaka tamna na khoi kawi ga khoi ga taminari ba khoi da maran siba yana mo na thabani adu da pi giba ki chairak suspend to busu pamjade masin matik chaba natte na khanje sab chaba kari ki thari bno habdo hena khangnim phawri akhoi ge central force tabi ba singje puchel chaw ba sam yauri ba adu puchel phatta ba puchel sing da ba mayam su yauri ba aduna manung da leiri ba kuki militian na khanjari ba siga central force ka loktu naraga amu akhoi da attack torok pa ya bagi akiba leibana ana na kuda leiri ba khoi no point khol awang le kai gi maruina ima iben isino mayam se ahing tumdana pung mari bo nongan bo sangi ba curfew gi awaba ma ahing tumda bagi awaba ma thabok subam dobam khangdana leiri ba sigi awaba mayam se usu phauda sarkar na kari guma miyeng amata yeng bidana mi yang khaini mo khoi irang leba manung se moi kai jara leino
मनूंग दलिब कुकी मैम से अखोई मैते चानी लेटर कांदा मोदी कदाई चारिनोबा इसे सिंखोंग सिंयादा तारिबा मैटे खुंजा सिंगाकपिनबा लेट्रे नुमित यांखै निरोम लंबी की सोरोकदा तुम्बा चाबा खंगदना यारेक लिबसी कैदोंगै लोइगनी खंगद्रे हाइना इम्फाल वेस्ट डिस्ट्रिक्ट की सेंटम चिरांगी मेरा पाइबी सेक्रेटरी हैखाम अम्ब्रावतीना पेंदबा फोंदराकले हौजिक थोकलिबा कुकी मिलिटेंट अमदी खुंजा सिंगी लान असिगा मरी लेना महागना अखोइगी पाउमीदा हाई कांगपोपी डिस्ट्रिक्ट अमदी इम्फाल वेस्ट डिस्ट्रिक्ट लोनरिबा कांटो सावल सेंजम चिरांग कांगसु फयिंगना चिंगबा सिंखोंगदा लेरिबा खुंजा सिंगी बुंसी करी ओइगदौरिबनो हाइबा ngamdre खुलाई मतिक चाना पाइबा कुकी मिलिटेंट सिंगना खुंजा सिंगदा ततना नोमै कापले असम राइफल थमजिंदुना कुकी सिंगदा मतिंग चाउना पांगसिले हाइबसे एखोइ खुदिमकना खंगनारे असम राइफल्स लोकथोकपियु हाइबसु याद्रे कापलिबा नोमै असि असम राइफलना कापलिबरा कुकी मिलिटेंट सिंगना कापलिबरा हाइबा ngamdre मणिपुर गवर्नमेंट ना सुमिटिंग संगबिद्रे सेंजम चिरांग असि मिसिंग चमंगा यांखै तरुक लेबा युमनाक चनी रोमना खुंदारिबा मफम से गवर्नमेंट एम्प्लॉई अमता लेते लौ सिंगु तौरका हिंगबना अयामबने लौगी मतम असिदा चिंखोंगदा लेरिबा लबुक चंगबसु असम राइफलना चंगबा थिंगले सहिरोक टुरेल लांगलोंग लोकतगी खुनसिदा तारकपा इसिंगसु कुकी मिलिटेंट सिंगना थिंगजनक्रे लालकसिदा सिंया नकना खुंदारिबा खुंजा सिंकरी तौगदगे तौफम खंग्रे कनादा एखोइगी वाकत कदगे खंग्रे लेंगांगनसु हन्ना येंगबिद्रे हाइना पेंदबा फोंदरकले हौगे अखोई इमाइबेर सिंग असे नुदांग तुमदबा थाम हेलाए अखोइगी पालिबा सरकार सिंसिनसु खितंग ताबिरगा सि करिनो तौगदबा हाइबिसि सिंबिबना फै लौ उरगा चाजरिबा अखोइना लौफम सिंग असे चिंयाना पसिंग असे हाइगला अनु हाइदना असम राइफल सिंग तिंगे अखोइ चंगजनबसु ngमरोय इसिंगी मतंगदसु इसिंग मोइना थचले असम राइफलनसु मखोइगी सपोर्ट तौदुना लेरे हौगी अखोइ कमाइ तौदे हिंगदौरिबनो अखोइदि सुरगा चाबा खुंगंगी प्रजा ngakतनि पुनमचिंग हौगी करिनो तौदुरिसे मसिगी मरमदा सरकारनसु अरेपा अमसु तौबिदे मतेंगसु पांगबिदे कनादा हाइरदे फदिनो हाइबदिदा अरोबदा मरोइबा पाव अमोहना पिजरी चीफ मिनिस्टर एन ब्रेना क्वाक्टा चतुना लांजलक सिंगी युम सानबा मफम येंगसेंक्रे सिंखोंग सिंयादा साजलकलिबा मिलिटेंट सिंगी कैंप सिंग लौथोकनबा थबक पाइखलगनि हाइना फोंदोक्रे ग्वालताबिदा खुंजा वॉलंटियर सिंगा कुकी मिलिटेंट सिंगा कापनाक्रे कुकी मिलिटेंट अमा सिरमलगनि थाजनरी प्राइम मिनिस्टर नरेंद्र मोदी ने USA दा लेनिंगैदा वाशिंगटन DC की वाशिंगटन मोनुमेंट ममांगदा मणिपुरी मेटे सिंगना मणिपुर दा तंगदु लेताबा हंजिल हनबियु मणिपुर कनबियु हाइना वाकन मी फोंख्रे नॉर्थ ईस्ट विंडो टीवी ने संदोक्सरिबा नुमिदांगी पाव मतंग असिदा लोइसरी मियंग ताबिरिबा सिंगबु अमुका हन्ना चन मैबमना खुरमजरी।